July 3 mafam khangdana mangkhiba maheroi ani gi misigi case ka mari leinana Paulunman Koba Yoyama so CBI na Pune dagi pagatpangam khai haina Security Advisor Kuldip Singh na phongdorakli. Paumi Singh na Paulo na masagi mathau tawbada ayat papiba security personnel singi mathagta action lakanaba yengsilagani haina Unified Command ki chairman su oriba Kuldip Singh na phongdokrai. Security force na chatharakliba ka henba thawong sing asidi state amadi center lengak ani gi oiba lauthokaba emergency lairabra haibagi chingnaba leire haina CLP leader Okram Ibobina phongdokrai. Paumi Singh na mathau tawbada athingba thamba amadi imai ben Singh da ahenba force sizinabagi thawong bu Congress MLA Thokchom location yaningdaba phongdorakli. Congress Party na Manipur da President's Rule thamnaba amadi Chief Minister N Biren lauthoknaba demand tawriba si rajniti gi khudongchaba launaba amadi miyam da hena awaba pinaba hotnabani haina BJP Manipur Pradesh ki maiki digi thamlakli. Imphal West District ta chahi asigi ahanba oina okta African Swine Fever ki case thengnare atopa district singi chingnaba mafam singdagi sample thakre haina Veterinary and Animal Husbandry Services na thamlakli. Association of Surgeons of India Manipur State Chapter ki numit nini chathagadaba kuntaruk shiba annual conference ASI Manicon 2023 ngasidagi Janinski auditorium da hokdokrai. Amasung security force na tuwan pa mafam sing da thibu humbagi thabak chathakrai mortar yaw na nongmai amadi kapayari ba maru sing pagatpangamkrai.